Ngasisu mahawsagumna Sanalebak Story Collection na mayamgidamagta nungayraba pungawari ama puduna lakjari wari asigi mamingna Laisabi Yuthongbi wari asibu thabirakpana nungsi hawbizam Thaina mamangai ngalingi matamda khul amada thopa kauba yungaw sangaw yamna thiba napa ama leirami Mahak masanupi linambi kaubi masak mataw yamna phasabi amasu leirami No maginamita linambi na kaithelda tharoyuan bani haina lakpagi lambida napi ahal amana ithathajadana Hai bema nangbo kanagi masanu niya samlang na ningdu yairiba onthok na nungsikreda Abo awang likay ki thopagi masanupi ni kari haiba Nangbu yungaw ba thopagi masanupi ni haiba Hoy abo Oh pamuida Mapa aduna mathong huktribaga Masanupi asina mikaw miram na nuksiriba Masak mataw na sangkholiba Onthok na maraybag thida ko Asi hay na pisak nungaytan na masinda sondo na chatkirami Lainang piso ahalado na solaga chatkriba ado Haipet tahawi Aduga wakandu inong nungaytan na Aikoy pabasinane Yuta kano haipasida yarabadi Mina magi maramda Tina ngangnariba asa Ngangnaritabani ko Asik kana lainambi ado kaithelda sumlakpagi lambida Khul adugi khwaidagi mathong huptabani haina ba Gunda tongpoktu Mataw ani ahongga loinana Asat awak talakna duna lairibado Laptak na lainambi na urami Makhway ubada hainadaduna masindatapna Asi amuk layramine Onthok na hainaradaw Lainambi hainadrasu hainadana Lambidu phawduna chattabadi yadabanina Lakna biraktaba haina lai sonduna Hathu adu mapadu lalabadi haina Khongthang launa thangduna chatba matangdani Matangdu hek chanana tongpokna khawdemlaga Laisabiya Kaidano Lainambi tongpokna hairibadu tasinada adumak khongthangdu launa thangduna Chatba horami Gunda tongpok suhande Hena dumathoy kana Kumdabiga toy ko Tanina Hai Laisabiya Nangbu panganune Aikoy itawse Kulay ka isidang ambada mangondagi hena kana laiti hai na maming chaliba gunda tongpok nine Magi taloy eba pangjaba kaisi Nakut tahamlaga liyan dawriba nine Masigi Laisabi sa ontang na pankre Asi hai na thanil amadi mataw mayamda Onsinaraga kubak khuduna noklami Tawriba mataw adalay nambiti hai na daba na loyrabani Adunama mapa adutabu lalabadi hai na Tung handa pawba yengda yang na chatbani Adubu kanghawda Magi mamangda gunda tongpok adu patlaw na lepsilaklami Adum na hek tawrapa adalay nambito ikhang na Ima! Kaino ne? Laisabiya khangano Ay kisu tawri Magsida lepsilaga Lambi thasinduna layraga kisu tawri Hando use Lainambigi miki daba mataw Mayamna gundani haina kinariba tongpok ta phawba Mana dam na hek hairakpa aduda Mataw mayamdadi haifet ngakna yingnarami Aduba tongpok ti maduna hena Mana lakna ningba haibudu thokre Aduna na umi mataw mayamda onsilaga Itawsa Masigi na pimasa sidi mataw na fana litro Tanina Hoyne Itaw dubu hanggat na kumba fabong ngamine Handa use Ay tengi sa kasi Ngay ko Chathan gani Ping kinu kadarake Adubu Koloy miliyan duda di hayro mudana Lainambi tongpok ta pairap na yang laglaga Kay gino Khang badu di yaydana Kanana khang ba Noong padok lambi lamzaw na tingnirabasu Kaunangang na tabu yaydana Ayna Gunda nanga kaunangang na tabu ka pamsate Hando sa kasi Masi fagi dagi Manam yam na kaline Naming hydrabadi chatpa sungayara Asi hay na tongpok na lainambigi lambi ito Adumak tatsinda na tamlami Lainambi sumana ngamnaba laythok laga chatnaba hotnarami Lambi asat awak mayamadaso Makoyda haipe yung lamlaga Kirup tawduna Gunda tongpok pukiduna Loy ni hik chatna kirami Tawriba matawa duda lainambi Machinda sawning na Asuk yamna chatnariba miyam sisule Mateng pangke haibagi walay diba
ꯇꯣꯝꯄꯣꯛ ꯑꯩꯒ ꯆꯤꯡꯅꯔꯗꯤ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯒꯗꯕ ꯅꯠꯇꯦ ꯅꯁꯥꯗꯅꯦ ꯑꯋꯥꯐꯝꯗ ꯇꯥꯔꯒ ꯇꯣꯛꯀꯗꯧꯕ ꯂꯩꯅꯝꯕꯤ ꯇꯣꯝꯄꯣꯛꯀꯤ ꯃꯤ ꯎꯁꯤꯗꯕ ꯃꯇꯧꯗꯨꯗ ꯏ ꯀꯥꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯣꯟꯁꯤꯟꯅꯕꯗ ꯂꯦꯝꯗꯦ ꯈꯟꯅ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯔꯒ ꯇꯞꯅ ꯏꯕꯨꯡ ꯍꯧꯖꯤꯛꯇ ꯑꯐꯥꯎ ꯌꯥꯝꯅ ꯁꯥꯔꯝꯕꯗꯣ ꯏꯕꯨꯡ ꯀꯥꯏꯅ ꯍꯥꯏꯔꯛꯂꯦ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯄꯣꯛ ꯃꯇꯥꯎ ꯑꯇꯩꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯥꯛ ꯐꯥꯛ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯑꯇꯩ ꯃꯌꯥꯝꯗꯨꯁꯨ ꯇꯣꯝꯄꯣꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯃꯛ ꯅꯣꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯂꯩꯅꯝꯕꯤ ꯇꯨꯃꯤꯟꯅ ꯐꯥꯊꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯃꯥ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯦ ꯑꯗꯨꯅ ꯑꯐ ꯐꯠꯇ ꯈꯟꯊꯗꯨꯅ ꯊꯔꯣꯏ ꯌꯥꯎꯔꯤꯕ ꯈꯥꯎꯗꯨꯅ ꯒꯨꯟꯗꯥ ꯇꯣꯝꯄꯣꯛꯇ ꯍꯦꯛꯇ ꯊꯣꯝꯈꯤ ꯇꯣꯝꯄꯣꯛ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅ ꯊꯧꯁꯥꯗꯅ ꯅꯣꯛꯂꯒ ꯂꯩꯊꯣꯛꯂꯨꯕꯅ ꯉꯥꯛꯊꯣꯛꯅꯕ ꯀꯔꯤꯁꯨ ꯁꯦꯝ ꯁꯥꯍꯧꯗꯕꯅ ꯉꯥꯏꯍꯥꯛꯇꯨꯗꯗꯤ ꯇꯟꯗꯟ ꯄꯥꯏꯗꯨꯅ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯄꯥꯏꯁꯤꯜꯂꯒ ꯈꯪꯂꯝꯃꯤ ꯅꯣꯛꯂꯝꯕ ꯑꯇꯩꯗꯨꯁꯨ ꯄꯥꯈꯠꯅ ꯊꯅꯤꯟꯅ ꯏꯇꯥꯎ ꯃꯥꯏꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯃꯌꯥꯝ ꯆꯦꯜꯍꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯇꯩꯗꯨ ꯄꯥꯈꯠꯅ ꯍꯧ ꯊꯥꯗꯅ ꯃꯁꯥ ꯃꯁꯥ ꯍꯤꯡꯅꯕ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗ ꯂꯣꯏꯅ ꯆꯦꯟꯅꯈꯤꯔꯝꯃꯤ ꯂꯩꯅꯝꯕꯤ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯀꯥꯏꯔꯒ ꯇꯥꯔꯤꯕ ꯊꯔꯣꯏ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯣꯝꯄꯣꯛꯇ ꯑꯃꯨꯛ ꯌꯦꯡꯈꯠꯂꯛꯇꯨꯅ ꯊꯔꯣꯏꯁꯤ ꯌꯣꯜꯂꯒ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯉꯁꯤꯒꯤ ꯆꯦꯡ ꯆꯔꯥꯗꯤ ꯀꯣꯟꯅꯔꯅꯤ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯊꯔꯣꯏꯁꯤ ꯀꯥꯏꯔꯕꯅꯤꯅ ꯊꯔꯣꯏꯒꯤ ꯃꯃꯜ ꯄꯤꯔꯛꯑꯣ ꯒꯨꯟꯗꯥ ꯇꯣꯝꯄꯣꯛꯇꯨ ꯃꯀꯣꯛꯇꯨꯗ ꯇꯞꯅ ꯍꯥꯏꯐꯦꯠ ꯊꯥꯖꯤꯟꯖꯗꯨꯅ ꯇꯔꯪ ꯆꯠꯂꯤꯕ ꯑꯗꯨ ꯐꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯀꯣꯛꯇꯁꯨ ꯊꯣꯝꯖꯤꯟꯕꯤꯕ ꯑꯗꯨꯒ ꯁꯦꯜꯁꯨ ꯑꯃꯨꯛ ꯄꯤꯌꯨ ꯍꯥꯏꯕ ꯐꯖꯔꯤꯅꯦ ꯁꯦ ꯑꯁꯤ ꯍꯥꯏꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯒꯨꯟꯗꯥ ꯇꯣꯝꯄꯣꯛꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯑꯆꯣꯏꯕ ꯈꯔ ꯄꯤꯔꯝꯃꯤ ꯂꯩꯅꯝꯕꯤ ꯁꯦꯜꯗꯨꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯁꯤꯅ ꯆꯦꯡ ꯋꯥꯅꯕ ꯀꯣꯟꯅꯔꯣꯏ ꯈꯔꯒ ꯍꯥꯞꯄꯀꯣ ꯀꯔꯤ ꯀꯣꯟꯅꯔꯣꯏ ꯈꯔꯒ ꯍꯥꯞꯄꯀꯣ ꯍꯥꯏꯕ ꯌꯥꯏꯅꯦ ꯅꯪꯁꯤꯁꯨ ꯑꯩꯗꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯊꯧꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯄꯦꯠ ꯂꯥꯎꯕꯤ ꯅꯪꯅ ꯑꯩꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛ ꯁꯥꯟꯅꯕꯤꯔꯦꯅ ꯇꯧꯔꯤꯁꯦ ꯉꯥꯡꯗꯅ ꯂꯩꯔꯅꯣ ꯁꯦꯜꯗꯣ ꯀꯣꯛꯄꯤꯔꯛꯑꯣ ꯍꯣꯏꯅꯦ ꯄꯤꯒꯅꯤ ꯁꯦ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯄꯣꯛ ꯎꯄꯥꯏ ꯂꯩꯇ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯌꯥꯎꯔꯤꯕ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯒ ꯂꯩꯅꯝꯕꯤꯗ ꯄꯤꯔꯝꯃꯤ ꯂꯩꯅꯝꯕꯤ ꯇꯣꯝꯄꯣꯛꯀꯤ ꯃꯈꯨꯠꯇꯒꯤ ꯁꯦꯜ ꯑꯗꯨ ꯗꯥꯞ ꯂꯥꯎꯅ ꯂꯥꯛꯂꯒ ꯂꯧꯔꯒ ꯅꯣꯛꯃꯤ ꯃꯇꯨꯡꯗꯗꯤꯅꯦ ꯃꯤ ꯂꯛꯅꯕꯗ ꯌꯦꯡꯂꯒ ꯂꯛꯅꯧ ꯑꯁꯤ ꯍꯥꯏꯅ ꯂꯩꯅꯝꯕꯤ ꯃꯌꯨꯝꯂꯣꯝꯗ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯄꯣꯛ ꯂꯩꯅꯝꯕꯤꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯌꯦꯡꯅ ꯃꯈꯨꯠꯅ ꯂꯨꯈꯝꯗꯣ ꯍꯥꯏꯐꯦꯠ ꯅꯥꯟꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥꯔꯛꯁꯜꯂꯝꯃꯒ ꯆꯠꯈ꯭ꯔꯦꯅꯦ ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯊꯔꯣꯏ ꯑꯀꯥꯏꯕꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯊꯔꯝꯃꯤ ꯇꯞꯅ ꯐꯝꯊꯗꯨꯅ ꯊꯔꯣꯏ ꯑꯀꯥꯏꯕꯁꯤꯡ ꯑꯗꯨ ꯈꯨꯟꯖꯤꯟꯗꯨꯅ ꯁꯦꯜꯁꯨ ꯂꯧꯕꯤꯈ꯭ꯔꯕꯅꯤꯅ ꯊꯔꯣꯏ ꯑꯀꯥꯏꯕꯁꯤꯡꯁꯦ ꯑꯩꯅ ꯑꯣꯏꯅ ꯈꯨꯟꯖꯤꯟꯕ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯄꯣꯛꯇꯨ ꯊꯔꯣꯏ ꯑꯀꯥꯏꯕꯁꯤꯡ ꯑꯗꯨ ꯈꯨꯟꯖꯤꯜꯂꯤꯉꯩꯗ ꯃꯇꯥꯎ ꯊꯅꯤꯜꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯥꯗꯨ ꯇꯞꯅ ꯊꯦꯡꯂꯛꯄ ꯑꯗꯨꯗ ꯇꯣꯝꯄꯣꯛꯇꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯩꯅꯣꯅꯦ ꯑꯁ ꯑꯩꯅꯤꯕ ꯉꯥꯎꯕ꯭ꯔꯣ ꯍꯥꯟꯅꯁꯨ ꯁꯥꯃꯤꯜ ꯑꯃꯠꯇ ꯐꯪꯍꯟꯗꯅ ꯍꯦꯛꯇ ꯇꯞ ꯄꯥꯏꯔꯛꯏꯗꯣ ꯏꯕꯣ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯒꯤ ꯃꯇꯧꯗꯨꯗ ꯅꯪꯁꯦ ꯍꯤꯡꯂꯝꯃꯔꯣꯏꯁꯤꯅꯤ ꯅꯣꯏꯁꯤ ꯁꯨꯕ ꯌꯥꯏꯍꯦ ꯅꯨꯄꯤ ꯃꯆꯥ ꯄꯦꯠ ꯂꯥꯎꯕꯤ ꯑꯗꯨꯒꯤ ꯗꯞꯇ ꯀꯤꯗꯅ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯤꯅꯦꯕ ꯆꯦꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯊꯣꯝꯂꯛꯑꯗꯤ ꯈꯟꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯤꯕꯅꯤꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯈꯣꯡꯄꯥꯛꯁꯤ ꯆꯥ ꯑꯁꯤ ꯍꯥꯏꯅ ꯒꯨꯟꯗꯥ ꯇꯣꯝꯄꯣꯛ ꯑꯗꯨ ꯁꯥꯎꯅꯤꯡꯅ ꯃꯇꯥꯎꯗꯨ ꯀꯥꯎꯗꯕꯤ ꯀꯣꯏꯇꯥꯅ ꯍꯦꯛꯇ ꯇꯥꯟꯅꯔꯝꯃꯤ ꯊꯥꯅꯤꯜꯁꯨ ꯇꯧꯅꯨ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯜ ꯍꯦꯛꯇ ꯆꯦꯜꯂꯝꯃꯤ ꯇꯣꯝꯄꯣꯛꯁꯨ ꯃꯇꯥꯎꯕꯨ ꯀꯣꯏꯇꯥꯜ ꯍꯦꯛꯇ ꯇꯥꯟꯅꯕ ꯂꯦꯞꯂꯝꯗꯦ ꯁꯣꯝꯗꯅ ꯂꯩꯅꯝꯕꯤꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯔꯥꯎꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯑꯁꯥꯡꯕꯤ ꯃꯃꯤꯠ ꯀꯟꯅ ꯂꯥꯎꯊꯣꯛꯂꯒ ꯑꯁꯤꯅ ꯊꯔꯣꯏ ꯍꯥꯞꯈꯤꯕ ꯈꯥꯎꯒꯁꯦ ꯑꯃꯠꯇ ꯍꯦꯛꯇ ꯄꯨꯔꯛꯇꯈꯦ ꯀꯩꯅꯣ ꯃꯥꯅ ꯐꯦꯡꯒ ꯆꯣꯡꯂꯒ ꯂꯥꯛꯏꯁꯤꯅ ꯀꯝꯗꯧꯔꯤꯕ ꯑꯁꯤ ꯍꯥꯏꯅ ꯈꯣꯟꯖꯦꯜꯗꯣ ꯑꯃꯨꯛ ꯀꯟꯇꯛꯅ ꯃꯆꯦ ꯇꯥꯅꯕ ꯃꯑꯣꯡꯗ ꯏꯆꯦ ꯀꯩꯅꯣ ꯇꯥꯏꯍꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯅꯥ ꯄꯪꯕꯗꯧꯅ ꯅꯥ ꯄꯪꯕ ꯄꯪꯗꯕ ꯂꯥꯏꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯏꯕꯦꯝꯃ ꯅꯪꯅꯦ ꯏꯃꯥꯅ ꯅꯅꯥꯗꯣ ꯅꯥꯔꯦꯡ ꯍꯨꯠꯄ ꯁꯣꯏꯔꯔꯣꯏ ꯀꯔꯤꯒꯤ ꯅꯪꯅ ꯑꯈꯪ ꯑꯍꯩ ꯁꯥꯗꯅ ꯄꯪꯍꯩ ꯍꯩꯖꯤꯟꯕꯒꯤꯔ ꯑꯩꯕꯨ ꯌꯥꯝꯅ ꯍꯩꯖꯤꯟꯒꯟꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯒꯤꯅꯣ ꯍꯣꯅꯦ ꯊꯔꯣꯏ ꯌꯣꯜꯂꯨꯁꯨ ꯍꯥꯏꯅ ꯊꯥꯔꯒ ꯈꯥꯎ ꯐꯥꯎꯕ ꯌꯥꯎꯅ ꯄꯨꯔꯒ ꯍꯜꯂꯛꯇꯕꯒꯤ ꯅꯥꯔꯦꯡ ꯍꯨꯠꯄꯤꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯁꯤ ꯍꯥꯏꯅ ꯂꯩꯅꯝꯕꯤ ꯒꯨꯟꯗꯥ ꯇꯣꯝꯄꯣꯛꯇꯒꯤ ꯅꯝꯗꯨꯅ ꯂꯧꯔꯛꯄ ꯁꯦꯜ ꯑꯆꯣꯏꯕ ꯃꯌꯥꯝꯗꯣ ꯃꯅꯥꯎꯅꯨꯄꯤꯗ ꯎꯠꯇꯨꯅ ꯇꯨ ꯎꯔꯦꯗꯅ
ꯑꯦ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜꯗꯤ ꯀꯥꯏꯗꯒꯦ? ꯊꯔꯣꯏ ꯌꯣꯟꯕꯒꯤꯅꯦ꯫ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯊꯔꯣꯏ ꯌꯣꯟꯕꯗꯕꯨ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜ ꯐꯪꯅꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤꯅꯣ? ꯆꯨꯝꯅ ꯌꯣꯜꯂꯕꯗꯤ ꯑꯁꯤ ꯐꯥꯎꯕ ꯌꯧꯅ ꯐꯪꯒꯗꯧꯕ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤ ꯁꯦꯟꯌꯦꯛ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯃꯅꯥꯎꯅꯨꯄꯤꯗ ꯎꯠꯂꯒ ꯃꯥꯅ ꯊꯔꯣꯏ ꯌꯣꯟꯕ ꯆꯠꯄꯗ ꯂꯝꯕꯤꯗ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗ ꯑꯁꯪꯕꯤꯗꯤ ꯄꯥꯈꯠꯅ ꯑꯦ ꯏꯆꯦ, ꯃꯤꯅ ꯍꯥꯏꯅꯕꯗꯤ ꯒꯨꯟꯗꯥ ꯇꯣꯝꯄꯣꯛꯇꯣ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏ꯫ ꯑꯗꯨꯒ ꯅꯪꯅ ꯃꯀꯣꯛꯇꯒ ꯊꯔꯣꯏꯅ ꯊꯣꯝꯃꯦ ꯍꯥꯏꯗꯨꯕꯨ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤꯀꯣ꯫ ꯄꯥꯈꯠꯂꯨꯅꯨꯍꯦ, ꯃꯥꯗꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯌꯥꯕꯖꯥꯠꯅꯤ꯫ ꯌꯥꯅꯤꯕ, ꯌꯥꯝ ꯌꯥꯅꯤꯕ꯫ ꯅꯪꯅꯦ ꯒꯨꯟꯗꯥꯗꯨꯒ ꯂꯣꯏꯅꯔꯦ ꯇꯥꯕꯗ ꯄꯥꯕ ꯌꯨꯉꯥꯎ ꯆꯉꯥꯎ ꯊꯤꯕ ꯑꯗꯨꯅ ꯏꯁꯤꯡ ꯍꯩ ꯍꯩꯗꯨꯅ ꯐꯨꯕꯤꯕ ꯁꯣꯏꯔꯣꯏ, ꯈꯪꯗ꯭ꯔꯤꯌꯦ꯫ ꯑꯦ ꯏꯅꯥꯎ, ꯅꯪꯅ ꯑꯗꯣ ꯍꯥꯏꯔꯒ ꯋꯥ ꯑꯃꯁꯨ ꯅꯤꯡꯁꯤꯡꯂꯛꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯅꯝꯕꯤ ꯃꯅꯥꯎꯅꯨꯄꯤꯗ ꯂꯝꯕꯤꯗ ꯍꯅꯨꯕꯤ ꯄꯤꯁꯛ ꯊꯦꯡꯅꯕꯒꯤ ꯃꯇꯥꯡ ꯑꯗꯨꯁꯨ ꯇꯝꯂꯝꯃꯤ꯫ ꯃꯁꯤꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯔꯒ ꯑꯁꯪꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯃꯃꯥ ꯃꯄꯣꯛꯇꯒ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤꯒꯤ ꯐꯠꯇꯕ ꯀꯌꯥꯝ ꯇꯧꯔꯝꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯁꯨꯛ ꯋꯥꯍꯜꯂꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎꯗ ꯋꯥꯈꯜ ꯏꯐꯛ ꯐꯛꯆꯤꯟꯅ ꯇꯧꯐꯝ ꯈꯪꯗ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩꯗ ꯏꯃꯨꯡꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯦꯛꯇ ꯈꯤꯛꯊꯔꯛꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯆꯤꯟꯗ ꯂꯩꯅꯝꯕꯤꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯏꯁꯧꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑ ꯃꯥꯜꯂꯦ꯫ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯒ ꯌꯨ ꯊꯣꯡꯂꯤꯁꯦ ꯀꯔꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯔꯁꯤ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯏꯃꯨꯡꯗ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯗꯨ ꯅꯨꯃꯤꯗꯥꯡꯗ ꯌꯨ ꯍꯥꯟꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯊꯦꯡꯅ ꯇꯨꯝꯈꯤꯕꯅ ꯃꯤꯀꯞ ꯊꯣꯛꯄ ꯉꯝꯗ ꯒꯣꯒꯣ ꯅꯥꯈꯣꯛꯇꯨꯅ ꯑꯗꯨꯃꯛ ꯇꯨꯝꯂꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯇꯥꯃꯨꯕꯤꯗꯤ ꯑꯍꯤꯡ ꯂꯤꯂꯥ ꯑꯃꯈꯛꯇꯪ ꯇꯨꯝꯂꯨꯔꯒ ꯊꯕꯛ ꯃꯌꯥꯝꯗꯨꯅ ꯇꯨꯝꯊꯕ ꯉꯝꯗ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯍꯧꯔꯕꯅꯤ꯫ ꯑꯗꯨ ꯐꯥꯎꯕ ꯃꯆꯥ ꯑꯅꯤꯗꯣ ꯍꯧꯒꯠꯂꯛꯇꯕ ꯑꯗꯨꯗ ꯇꯥꯃꯨꯕꯤ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤꯅꯦ ꯇꯨꯝꯃꯣꯕ, ꯄꯦꯟꯅ ꯇꯨꯝꯃꯨꯀꯣ, ꯍꯧꯒꯠꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯏꯃꯨꯡ ꯃꯅꯨꯡꯁꯤꯅ ꯆꯥꯏꯕꯅ ꯂꯣꯏꯔꯤꯕ, ꯊꯕꯛꯅ ꯑꯁꯨꯛ ꯃꯩ ꯍꯧꯔꯕ ꯀꯥꯟꯁꯤꯗ ꯇꯨꯝꯗꯅ ꯂꯩꯊꯣꯛꯄ ꯉꯝꯃꯦꯕ꯫ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯦ꯫ ꯃꯁꯤꯒꯤ ꯃꯔꯨ ꯍꯧꯔꯛꯐꯝꯗꯤꯅꯦ ꯑꯩꯒꯤ ꯅꯨꯄꯥ ꯐꯠꯇꯕ ꯑꯁꯤꯅ ꯂꯣꯏꯅ ꯊꯣꯛꯍꯜꯂꯤꯕꯅꯦꯕ꯫ ꯃꯥꯅ ꯈꯤꯇꯪ ꯋꯥꯈꯜ ꯇꯥꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯋꯥꯅ ꯂꯦꯜꯂꯤꯕꯁꯦ ꯂꯦꯜꯂꯣꯏꯗꯕꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯇꯥꯃꯨꯕꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯕ ꯆꯩ ꯊꯥꯡꯕ ꯂꯦꯞꯂꯝꯗꯦ꯫ ꯂꯩꯅꯝꯕꯤꯒ ꯑꯁꯪꯕꯤꯒꯁꯨ ꯃꯃꯥꯒꯤ ꯏꯁꯧ ꯏꯔꯥꯡꯗꯨꯅ ꯇꯨꯝꯂꯝꯕ ꯑꯗꯨ ꯀꯥꯏꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯩꯅꯝꯕꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯏꯅꯥꯎ, ꯏꯅꯥꯎ, ꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂꯣꯕ꯫ ꯑꯁ ꯏꯆꯦ, ꯅꯪ ꯑꯣꯏꯅ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯣ? ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯌꯦꯠꯅꯔꯒꯨꯝꯁꯤ, ꯄꯨꯟꯅ ꯍꯧꯒꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁ ꯇꯜꯂꯦꯕ ꯑꯩ꯫ ꯑꯁꯤ ꯍꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯦꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯇꯥꯃꯨꯕꯤ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯦꯛꯇ ꯁꯥꯎꯅ ꯂꯥꯎꯊꯔꯛꯂꯝꯃꯤ꯫ ꯍꯩ ꯃꯍꯥꯛꯀꯤ ꯃꯆꯥꯁꯥ, ꯅꯣꯏꯅꯦ ꯇꯨꯝꯂꯒ ꯑꯗꯨꯝ ꯂꯩꯅꯤꯡꯂꯗꯤ ꯐꯃꯨꯡꯗꯣ ꯃꯩ ꯊꯥꯕ ꯁꯣꯏꯔꯣꯏꯀꯣ꯫ ꯑꯁ ꯏꯃꯥꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯔꯦꯍꯦ꯫ ꯏꯆꯦ ꯍꯧꯒꯠꯍꯧꯔꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏꯅꯦ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯅ ꯃꯆꯤन ꯃꯅꯥꯎꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯃꯁꯝ ꯃꯅꯥꯒ ꯑꯃꯇ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯗ ꯐꯨꯔꯪ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯁꯠ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯈꯔ ꯈꯔ ꯂꯩꯈꯠꯂꯛꯄꯗ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯌꯨ ꯌꯣꯟꯕ ꯈꯥꯕꯩꯗꯨ ꯊꯦꯛ ꯊꯦꯛꯇꯅ ꯂꯥꯛꯂꯒ ꯇꯥꯃꯨꯕꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯏꯆꯦ, ꯏꯆꯦ ꯇꯟꯖꯥꯗꯨꯗ ꯊꯣꯛꯄꯗ ꯂꯣꯟꯅ ꯃꯇꯨꯒꯤ ꯌꯨ ꯃꯌꯣꯝ ꯄꯩꯔꯤꯕ ꯑꯗꯨꯗꯒꯤ ꯑꯃ ꯂꯣꯟꯅ ꯍꯨꯔꯥꯜꯂꯒ ꯊꯛꯂꯒ ꯍꯩꯔꯤ ꯍꯩꯔꯤ ꯊꯣꯛꯂꯛꯄꯗ ꯈꯥꯕꯩ ꯎꯕꯗ ꯃꯃꯤꯠ ꯃꯅꯥꯗꯣ ꯃꯁꯟ ꯃꯔꯥꯡ ꯎꯕꯗꯨꯗ ꯍꯥꯏꯐꯦꯠ ꯅꯣꯏꯗꯨꯅ ꯑꯁꯤꯕꯨ ꯅꯨꯄꯤꯔ ꯅꯨꯄꯥꯔꯅꯤ? ꯍꯣ ꯗꯥꯗꯥ, ꯏꯆꯦ ꯂꯩꯇꯕ꯭ꯔꯣ? ꯑꯁꯤꯗꯤ ꯈꯥꯕꯩ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ, ꯃꯊꯦꯛ ꯃꯊꯦꯛ ꯊꯦꯛꯄ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕꯗꯨꯅꯤꯅꯦ꯫ ꯑꯁ ꯑꯩꯅ ꯑꯃ ꯍꯥꯏꯔꯒꯅꯦ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯗꯅ ꯂꯩꯔꯤꯅꯤ꯫ ꯍꯣ ꯏꯆꯦ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕ? ꯀꯗꯥꯏꯗꯒꯤ ꯏꯆꯦꯅꯣꯅꯦ, ꯅꯪꯒꯤ ꯅꯆꯦꯒ ꯑꯃꯠꯇ ꯁ꯭ꯋꯥꯏꯗ ꯂꯩꯇꯦꯀꯣ꯫ ꯑꯁ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ, ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯌꯨꯅ ꯆꯤꯟꯇꯦꯡꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯁꯤ ꯍꯥꯏꯅ ꯈꯥꯕꯩ ꯈꯣꯟꯖꯟ ꯀꯜꯂꯞꯅ
ꯍꯣ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯏꯆꯦ ꯇꯃꯨꯕꯤꯅꯦ ꯍꯣ ꯇꯃꯨꯕꯤꯕꯨꯅꯦ ꯏꯆꯦ ꯇꯃꯨꯕꯤꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯑꯣ 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 ꯑꯩꯒꯤ ꯅꯨꯄꯤ ꯇꯃꯨꯕꯤꯕꯨ ꯑꯣꯏꯔꯦ ꯃꯥꯗꯤ ꯃꯅꯤꯡꯗ ꯃꯥꯒꯤ ꯌꯨ ꯊꯣꯡꯐꯝꯗꯣ ꯂꯝ ꯇꯩꯊꯣꯛꯍꯧꯕꯅꯤ ꯑꯁꯤꯒꯤ ꯌꯦꯅꯈꯥꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪ ꯑꯁꯤ ꯍꯥꯏꯅ ꯊꯣꯛꯄ ꯌꯦꯅꯈꯥꯔꯣꯝꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯩꯔꯪ ꯍꯩꯔꯪ ꯇꯧꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯈꯥꯕꯩꯗꯨ ꯇꯞꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯆꯦ ꯇꯃꯨꯕꯤꯅ ꯌꯨ ꯊꯣꯡꯂꯤꯅꯦ ꯇꯧꯔꯤꯁꯦ ꯃꯄꯨꯔꯣꯏꯕ ꯌꯨ ꯉꯥꯎꯕ ꯑꯁꯤꯅ ꯊꯛꯇꯅꯕ ꯍꯥꯏꯗꯅ ꯂꯣꯠꯅꯕ ꯍꯣꯠꯅꯕꯗꯅ ꯑꯗꯨꯝ ꯍꯦꯟꯅ ꯋꯥꯔꯝꯒꯅꯤ ꯑꯁꯤ ꯍꯥꯏꯅ ꯈꯥꯕꯩ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯁꯪꯗꯨ ꯇꯝꯅ ꯆꯪꯁꯤꯟꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯛꯄꯗꯨ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯂꯥꯎ ꯂꯥꯎꯗꯨꯅ ꯊꯦꯡꯅꯕꯗ ꯈꯟꯅꯕ ꯍꯧꯖꯤꯟꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯩꯄꯨꯡꯗ ꯐꯝꯂꯤꯕ ꯒꯨꯟꯗꯥ ꯇꯣꯝꯄꯣꯛꯇꯣ ꯁꯥꯎꯅꯤꯡꯅ ꯀꯅꯥꯅꯣ ꯑꯁꯨꯛ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯤꯁꯤꯅ ꯒꯨꯟꯗꯥ ꯇꯣꯝꯄꯣꯛ ꯑꯩ ꯂꯩꯅ ꯂꯩꯅ ꯑꯁꯨꯛ ꯑꯐꯥꯎ ꯁꯥꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯊꯥꯡꯅꯤꯡꯅ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯆꯤꯔꯣꯜ ꯑꯣꯏꯅ ꯍꯣ ꯂꯥꯎꯔꯤꯕ ꯑꯁꯤ ꯑꯇꯩ ꯅꯠꯇꯦ ꯅꯣꯏꯒꯤ ꯅꯀꯨꯕꯣꯛꯅꯦ ꯅꯀꯨꯕꯣꯛ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯣ ꯅꯪꯉꯣꯟꯗ ꯉꯔꯥꯡ ꯊꯔꯣꯏ ꯊꯣꯡꯂꯝꯕꯤꯗꯣ ꯑꯗꯨꯒꯤ ꯃꯄꯥꯅ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯤꯗ ꯀꯧꯁꯤꯜꯂꯛꯎꯅꯦ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯤꯜꯗꯣ ꯊꯣꯛꯄꯒꯤ ꯃꯅꯥꯛꯇ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯇꯍꯥ ꯊꯣꯛꯄꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯎ ꯈꯣꯡꯂꯤꯕ ꯊꯣꯛꯄꯗꯨ ꯇꯥꯅꯕ ꯈꯨꯔꯥ ꯑꯣ ꯈꯨꯔꯥ ꯊꯣꯛꯄ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯂꯥꯎ ꯈꯣꯡꯂꯤꯉꯩꯗ ꯃꯥꯒꯤ ꯇꯨꯡꯗ ꯃꯥꯕꯨ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯉꯛꯂꯞꯅ ꯃꯃꯥꯏꯗ ꯂꯩꯊꯣꯔꯛꯇꯨꯅ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯀꯧꯔꯤꯁꯤꯅ ꯑꯩꯅꯤ ꯈꯨꯔꯥ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦꯅꯦ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯤꯕꯣ ꯈꯨꯔꯥ ꯑꯇꯩ ꯅꯠꯇꯦꯗ ꯈꯨꯔꯥꯗ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦꯅ ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯤꯜ ꯌꯥꯝꯅ ꯅꯣꯂꯛꯄ ꯃꯇꯧ ꯎꯠꯄ ꯑꯗꯨ ꯎꯕꯗ ꯊꯣꯛꯄ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯊꯥꯅꯤꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯥꯗꯤ ꯍꯦꯛ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯅꯣꯛꯃꯤ ꯏꯆꯥ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯀꯔꯤ ꯀꯧꯒꯦꯅꯦ ꯏꯆꯥꯒꯤ ꯊꯧꯒꯜꯂꯣꯟꯁꯤ ꯎꯕꯗ ꯏꯄꯥꯗꯤ ꯄꯦꯜꯂꯦꯗ ꯅꯪꯅ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯑꯇꯩ ꯅꯠꯇꯦꯗ ꯈꯨꯔꯥ ꯏꯇꯥꯎ ꯑꯃꯅ ꯈꯨꯔꯥꯒꯤꯗꯒꯤ ꯌꯨ ꯊꯛꯄꯒꯤ ꯃꯍꯩꯁꯦ ꯈꯤꯇ ꯇꯝꯖꯒꯦ ꯍꯥꯏꯕ ꯀꯅꯥꯅꯣꯅꯦ ꯀꯂꯩ ꯊꯛꯄꯕꯨ ꯃꯍꯩ ꯑꯣꯏꯅ ꯇꯝꯖꯒꯦ ꯍꯥꯏꯔꯤꯕꯗꯨꯕꯨ ꯇꯨ ꯑꯥꯗ ꯐꯝꯂꯤꯕ ꯏꯇꯥꯎꯁꯤꯅꯤ ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯤꯟꯅ ꯇꯣꯝꯄꯣꯛꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯝꯃꯤ ꯊꯣꯛꯄꯁꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯇꯣꯝꯄꯣꯛ ꯎꯕꯗ ꯍꯥꯏꯐꯦꯠ ꯁꯨꯛꯂꯒ ꯑꯁꯤꯗꯤ ꯑꯩꯕꯨ ꯎꯈ꯭ꯔꯒꯨꯝ ꯇꯧꯏꯅꯦ ꯀꯥꯏꯗꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦꯅꯦ ꯎꯔꯝꯅꯤ ꯈꯨꯔꯥ ꯃꯥꯁꯤ ꯈꯨꯜ ꯑꯁꯤꯗ ꯒꯨꯟꯗꯥ ꯇꯣꯝꯄꯣꯛ ꯍꯥꯏꯔꯒ ꯃꯃꯤꯡ ꯁꯦꯒꯥꯛ ꯀꯥꯏꯅ ꯆꯠꯂꯤꯕꯅꯤ ꯃꯥꯁꯤ ꯒꯨꯟꯗꯥꯔꯣ ꯑꯧ ꯈꯨꯔꯥ ꯑꯗꯨꯗꯤ ꯌꯨꯒ ꯑꯃꯨꯛ ꯊꯛꯆꯤꯜꯂꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯈꯥꯡꯕ ꯉꯝꯈꯤꯗ꯭ꯔꯥ ꯈꯨꯔꯥ ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯠꯇ ꯋꯥꯕꯤꯔꯨꯅꯨ ꯈꯨꯔꯥ ꯈꯨꯔꯥꯅꯕꯨ ꯇꯧꯅꯨ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯅ ꯀꯔꯤꯃꯠꯇ ꯍꯦꯛ ꯇꯧꯔꯣꯏꯗꯕꯅꯤ ꯑꯁꯦꯡꯕꯔꯅꯦ ꯍꯣꯏ ꯈꯨꯔꯥ ꯁꯣꯝꯗ ꯑꯃꯨꯛꯇ ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯤꯜꯅ ꯊꯣꯛꯄꯕꯨ ꯅꯝꯗꯨꯅ ꯊꯦꯝꯂꯒ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯊꯣꯛꯄ ꯍꯩꯔꯪ ꯂꯥꯛꯂꯒ ꯇꯣꯝꯄꯣꯛꯇ ꯂꯋꯥꯏꯗꯒꯤ ꯍꯦꯛꯇ ꯂꯥꯛꯊꯗꯨꯅ ꯅꯍꯥ ꯃꯆꯥ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯀꯥꯂꯩ ꯊꯛꯄ ꯇꯝꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯣꯝꯄꯣꯛꯇꯤ ꯊꯣꯛꯄꯅ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯀꯔꯤꯅꯣ ꯈꯟꯅ ꯏꯉꯛ ꯉꯛꯅ ꯃꯃꯥꯏꯗ ꯑꯣꯟꯈꯠꯂꯛꯇꯨꯅ ꯃꯇꯥꯎꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯅꯣ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯣ ꯊꯥꯅꯤꯜꯁꯨ ꯇꯨꯃꯤꯟ ꯂꯩꯌꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯣꯛꯄꯅ ꯉꯥꯎꯔꯤ ꯀꯩꯅꯣ ꯅꯪꯕꯨ ꯅꯇꯥꯎꯁꯤꯗ ꯑꯩꯕꯨ ꯀꯥꯂꯩ ꯊꯛꯄ ꯇꯝꯖꯒꯦ ꯍꯥꯏꯅ ꯋꯥꯆꯠꯂꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯇꯣꯝꯄꯣꯛ ꯋꯥꯗꯨ ꯇꯥꯕꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯇꯥꯎꯒꯤ ꯃꯈꯨꯠꯇ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯈꯔ ꯆꯠꯊꯣꯛꯂꯒ ꯀꯩꯅꯣ ꯑꯍꯟꯁꯤꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯃꯥꯗꯤ ꯌꯨ ꯌꯥꯝꯅ ꯉꯥꯎꯕꯅꯤꯅ ꯅꯪꯕꯨ ꯌꯨ ꯊꯛꯄ ꯇꯝꯕꯤꯌꯨ ꯍꯥꯏꯔꯒ ꯀꯧꯁꯤꯜꯂꯛꯄꯅꯤ ꯅꯪꯁꯤꯗꯤꯕ ꯍꯣꯅꯦ ꯅꯨꯄꯤꯗꯨ ꯄꯥꯝꯂꯗꯤꯅꯦ ꯅꯃꯥꯏꯗꯁꯨ ꯈꯔ ꯊꯥꯕ ꯇꯝꯕ ꯇꯥꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯥꯏꯗꯒꯤ ꯐꯪꯅꯤꯒꯦ ꯍꯣꯏꯁꯦ ꯌꯥꯏ ꯂꯥꯛꯑꯣ ꯅꯀꯨꯕꯣꯛꯁꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯌꯨ ꯊꯛꯃꯤꯟꯅꯗꯧꯔꯤꯕꯅꯤꯅꯦ ꯐꯅ ꯑꯗꯨꯝ ꯐꯖꯔꯤ ꯑꯁꯤꯕꯨ ꯀꯅꯥꯅ ꯁꯤꯟꯕꯅꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯁꯤꯟꯕꯅꯤꯅꯦ ꯇꯣꯝꯄꯣꯛ ꯊꯥꯅꯤꯜꯒꯤ ꯋꯥꯗꯨꯗ ꯋꯥꯗꯤ ꯍꯥꯏꯗ ꯍꯥꯏꯐꯦꯠ ꯃꯅꯤꯡꯗꯨꯗ ꯀꯥꯎꯁꯤꯜꯂꯝꯂꯒ ꯊꯣꯛꯄꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈꯤꯔꯝꯃꯤ
ꯊꯣꯛꯄꯁꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯆꯪꯉꯛꯅꯅ ꯌꯨ ꯊꯛꯄꯁꯨ ꯇꯝꯕꯤꯌꯨ ꯍꯥꯏ ꯑꯗꯨꯒ ꯂꯩꯊꯣꯛꯂꯒ ꯂꯩꯔꯒ ꯀꯔꯝꯃꯥꯏꯅ ꯇꯝꯃꯣ ꯍꯥꯏꯔꯤꯕꯅꯣ ꯑꯩꯕꯣ ꯅꯍꯥ ꯅꯣꯏꯒꯤꯁꯦ ꯐꯥꯒꯤ ꯃꯥꯟꯁꯤꯜꯂꯛꯂꯦꯀꯣ ꯇꯣꯝꯄꯣꯛꯅ ꯈꯨꯔꯥ ꯐꯥꯒꯤ ꯅꯠꯇꯦ ꯌꯥꯅꯤ ꯑꯗꯨꯝ ꯐꯝꯕꯤꯌꯨ ꯑꯗꯨꯗꯤ ꯀꯔꯥꯏ ꯌꯨꯗꯤ ꯌꯨ ꯌꯥꯅꯤ ꯍꯥꯏ ꯅꯣꯏꯕꯨ ꯌꯨ ꯄꯨꯔꯛꯎꯅꯦ ꯌꯥꯔꯦ ꯌꯨꯒꯤꯗꯤ ꯑꯩꯈꯣꯏꯗ ꯌꯥꯅꯤ ꯑꯗꯨ ꯅꯣꯏ ꯁꯦꯜꯗꯤ ꯄꯨꯊꯣꯛꯄ ꯇꯥꯔꯦ ꯍꯣꯏ ꯈꯨꯔꯥ ꯁꯦꯜꯒꯤꯗꯤ ꯅꯆꯥ ꯑꯗꯨꯝ ꯄꯨꯊꯣꯛꯆꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯈꯨꯔꯥ ꯑꯗꯨꯃꯛꯇꯤ ꯐꯖꯃꯟꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯗ ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ ꯂꯥꯎꯁꯦ ꯑꯩ ꯃꯥꯡ ꯊꯥꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯊꯣꯛꯄꯗꯣ ꯉꯥꯎꯔꯤ ꯍꯩꯔꯪ ꯃꯃꯥꯡ ꯊꯥꯅ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ ꯇꯣꯝꯄꯣꯛꯇꯨ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯊꯥꯅꯤꯟꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯇꯥꯎ ꯆꯠꯂꯁꯤꯅꯦ ꯑꯁ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯐꯖꯃꯟꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯗ ꯃꯤꯅ ꯑꯃꯨꯛ ꯀꯔꯤ ꯀꯔꯥ ꯈꯜꯂꯗꯤ ꯑꯁ ꯀꯩꯁꯨ ꯈꯜꯂꯣꯏꯗ ꯂꯥꯛꯑꯣꯁꯦ ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯤꯟꯅ ꯇꯣꯝꯄꯣꯛ ꯑꯗꯣ ꯅꯝꯗꯅ ꯆꯤꯡꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯣꯛꯄꯗꯣ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯃꯈꯨꯠ ꯈꯠꯂꯒ ꯂꯥꯛꯑꯣꯅꯦ ꯅꯣꯏꯕꯣ ꯂꯥꯛꯍꯣꯏ ꯅꯀꯨꯕꯧꯅ ꯐꯥꯎꯕ ꯌꯥꯔꯕꯁꯤꯗ ꯏꯕꯣ ꯅꯥꯔꯩ ꯅꯇꯥ ꯇꯧꯗꯨꯅ ꯂꯩꯔꯅꯨꯗ ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯤꯟꯅ ꯇꯣꯝꯄꯣꯛꯄꯨ ꯅꯝꯗꯅ ꯆꯤꯡꯂꯒ ꯊꯣꯛꯄꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯣꯛꯄꯗꯣ ꯅꯍꯥ ꯑꯅꯤ ꯑꯍꯨꯝꯗꯨꯒ ꯂꯣꯏꯅꯅ ꯆꯪꯃꯤꯟꯅꯔꯛꯄꯗꯨ ꯎꯕꯗ ꯇꯥꯃꯨꯕꯤꯗꯤ ꯉꯛꯄꯅꯁꯨ ꯂꯣꯏꯔꯝꯃꯤ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅ ꯃꯥ ꯃꯄꯨꯔꯣꯏꯕꯗ ꯄꯩꯅ ꯌꯦꯡꯂꯒ ꯈꯣꯟꯗꯤ ꯀꯟꯗꯅ ꯀꯩꯅꯣ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯒ ꯂꯥꯛꯂꯤꯕꯁꯤꯅ ꯃꯃꯥ ꯁꯥꯎꯈꯤꯅꯣ ꯃꯣꯏꯁꯤ ꯌꯨ ꯂꯩꯒꯦ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏꯗ ꯌꯨ ꯌꯣꯜꯂꯦꯅ ꯄꯨꯔꯛꯄꯅꯤ ꯀꯥꯏꯗꯒꯤ ꯌꯣꯟꯕꯅꯣ ꯑꯩꯗꯤ ꯆꯨꯝꯅꯇ ꯊꯣꯡꯕꯅꯤ ꯈꯨꯠꯐꯥꯗ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯦ ꯉꯁꯥꯏꯗ ꯈꯥꯕꯩ ꯂꯥꯛꯇꯅ ꯃꯉꯣꯟꯗ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯕꯨ ꯃꯌꯣꯝ ꯑꯃꯠꯇ ꯐꯥꯎꯕ ꯍꯦꯛ ꯈꯥꯛꯇ꯭ꯔꯣ ꯍꯥꯏꯁꯦ ꯈꯥꯛꯇꯦ ꯑꯁꯤ ꯍꯥꯏꯅ ꯇꯃꯨꯕꯤ ꯑꯗꯣ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯑꯗꯨꯃꯛ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯣꯛꯄ ꯎꯄꯥꯏ ꯂꯩꯇ ꯃꯃꯥꯏꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯅꯍꯥꯁꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯅꯪꯗꯣꯅ ꯂꯣꯏꯅ ꯃꯤꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯦꯅꯦ ꯃꯊꯪ ꯊꯣꯡꯕꯗ ꯑꯣꯏꯅ ꯊꯛꯂꯣꯀꯣ ꯊꯥꯅꯤꯟꯅ ꯑꯗꯣ ꯈꯨꯔꯥ ꯅꯆꯥ ꯑꯩꯈꯣꯏꯅ ꯈꯨꯔꯥꯒꯤꯗ ꯃꯔꯛꯇ ꯂꯥꯛꯄꯁꯤ ꯌꯥꯒꯗ꯭ꯔꯣ ꯇꯣꯝꯄꯣꯛꯅ ꯑꯁ ꯇꯣꯛꯑꯣ ꯌꯥꯔꯦ ꯍꯜꯍꯧꯔꯁꯤꯕ ꯉꯥꯏꯈꯣꯕ ꯈꯨꯔꯥꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯈꯤꯁꯤꯕ ꯌꯥꯏꯗ ꯑꯁꯤ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔꯤꯉꯩꯗ ꯂꯩꯅꯝꯕꯤꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯎꯕꯗ ꯇꯣꯝꯄꯣꯛꯇꯣ ꯅꯣꯛꯐꯦꯠꯀ ꯇꯧꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯅꯝꯕꯤꯗꯤ ꯇꯣꯝꯄꯣꯛ ꯎꯕꯗ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯃꯆꯤꯟꯅ ꯂꯦꯡꯗꯨꯅ ꯁꯥꯎꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ ꯇꯣꯝꯄꯣꯛ ꯂꯩꯅꯝꯕꯤꯅ ꯑꯁꯨꯛ ꯁꯥꯎꯔꯤꯕꯗꯣ ꯃꯥ ꯀꯔꯤꯁꯨ ꯂꯧꯁꯤꯟꯕ ꯉꯝꯗ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯍꯔꯥꯎꯅꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯅꯝꯕꯤꯒꯤ ꯋꯥꯈꯜꯗ ꯃꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯥꯟꯕ ꯁꯣꯏꯔꯣꯏꯁꯦ ꯑꯁꯤ ꯈꯟꯅ ꯇꯣꯝꯄꯣꯛꯇ ꯃꯈꯦꯠꯇꯣ ꯍꯥꯏꯐꯦꯠ ꯆꯤꯛꯇꯨꯅ ꯅꯪ ꯍꯥꯏꯒꯨꯝ ꯁꯤꯡꯂꯝꯂꯒ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯇꯣꯝꯄꯣꯛꯇꯣ ꯃꯇꯥꯎ ꯊꯥꯅꯤꯜꯒ ꯇꯣꯏꯅ ꯊꯣꯛꯄꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨ ꯂꯩꯅꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ ꯇꯥꯂꯛꯁꯤꯗ ꯇꯣꯝꯄꯣꯛꯇꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯊꯥꯅꯤꯜꯁꯨ ꯑꯃꯨꯛ ꯃꯅꯥꯎꯅꯨꯄꯤ ꯑꯁꯪꯕꯤꯗꯨ ꯂꯨꯝꯕ ꯌꯥꯎꯁꯤꯜꯂꯛꯂꯝꯃꯤ ꯑꯅꯤꯗꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯝꯕꯤ ꯆꯠꯅ ꯊꯥꯅꯤꯟꯅ ꯏꯇꯥꯎ ꯅꯪꯅ ꯃꯆꯦꯗꯨ ꯂꯧꯔꯕ ꯑꯩꯅ ꯃꯅꯥꯎꯅꯨꯄꯤꯗꯨ ꯂꯧꯔꯕ ꯑꯁ ꯑꯗꯨ ꯑꯣꯏꯗꯤ ꯊꯤꯅ ꯅꯨꯡꯉꯥꯏꯅꯤ ꯅꯪ శోభ ꯃꯤ ꯑꯉꯥꯡꯗꯨꯗ ꯅꯃꯤꯠꯇꯨ ꯊꯝꯂꯤꯗꯣ ꯈꯔꯗꯤ ꯈꯟꯊꯕ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯃꯆꯦ ꯂꯨꯝꯕꯗꯤ ꯌꯥꯔꯒ ꯑꯩꯅ ꯃꯅꯥꯎꯅꯨꯄꯤ ꯂꯨꯝꯕꯗꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯅ ꯌꯧꯅ ꯋꯥꯈꯜꯅ ꯁꯥꯒꯠꯂꯤꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯒ ꯌꯥꯗ꯭ꯔꯗꯤ ꯁꯥꯒꯠꯂꯤꯕ ꯋꯥꯈꯜꯁꯤꯅ ꯈꯤꯡꯊꯔꯛꯄꯗ ꯅꯪ ꯑꯩꯁꯦ ꯅꯟꯊꯦꯛꯂꯒ ꯄꯨꯡꯄꯥꯛ ꯄꯥꯛꯄ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯀꯣ ꯊꯥꯅꯤꯟꯅ ꯑꯁ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯍꯟꯊꯕ ꯋꯥ ꯍꯥꯏꯅꯔꯨꯁꯤꯗ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯍꯌꯦꯡ ꯂꯧꯔ ꯃꯇꯨꯡꯗ ꯃꯆꯤꯟ ꯃꯅꯥꯎ ꯂꯧꯗꯧꯔꯤꯕꯅꯤꯅ ꯀꯔꯤ ꯀꯧꯅꯕꯒ ꯍꯥꯏꯕꯗꯣ ꯈꯟꯅꯕꯅ ꯆꯨꯝꯗ꯭ꯔꯣ ꯑꯁ ꯋꯥꯈꯜꯗꯤ ꯑꯗꯨꯒꯤꯕꯨꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯗ ꯍꯥꯏꯅ ꯀꯧ ꯇꯥꯕꯅꯤꯅꯦ ꯃꯅꯥꯎꯅꯨꯄꯤ ꯂꯧꯔꯕꯅꯤꯅ ꯑꯩꯅ ꯑꯩꯉꯣꯟꯗ ꯇꯥꯗ ꯍꯣꯏꯗꯦ ꯀꯧꯊꯣꯛꯂꯒ ꯂꯣꯏꯔꯦ ꯑꯣ ꯇꯥꯗ ꯌꯥꯔꯦ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯂꯧ ꯐꯥꯎ ꯂꯧꯗ꯭ꯔꯤ ꯃꯤꯡꯒꯧꯒ ꯍꯥꯟꯅ ꯀꯧꯁꯤꯜꯂꯛꯀꯅꯨ ꯁꯨꯝ ꯇꯝꯁꯤꯜꯂꯤꯅꯦ ꯑꯗꯨꯒꯤꯕꯨꯗꯤ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯣ
ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯄꯅ ꯅꯥꯀꯜꯗ ꯀꯅꯥ ꯀꯔꯤ ꯂꯩꯕ ꯑꯃꯠꯇ ꯎꯔꯨꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯗꯨ ꯇꯥꯍꯧꯕ ꯃꯧ ꯅꯍꯥ ꯑꯅꯤ ꯑꯍꯨꯝꯅ ꯍꯥꯏꯅꯍꯧꯔꯤꯕ ꯑꯗꯨ ꯇꯥꯁꯤꯜꯂꯝꯗꯦ ꯊꯔꯤꯛ ꯊꯥꯅ ꯏꯆꯦ ꯃꯥꯒꯤ ꯂꯩꯅꯝꯕꯤ ꯍꯥꯏꯗꯣ ꯃꯣꯏꯗ ꯑꯣꯏꯔꯤꯅꯤ ꯍꯧꯖꯤꯛꯀꯤ ꯒꯨꯟꯗꯥ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯈ꯭ꯔꯤꯁꯦ ꯑꯩꯗꯤꯅꯦ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯔꯕ ꯃꯦꯂꯩꯅ ꯃꯣꯏꯁꯦ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯛꯄꯅ ꯆꯨꯝꯕꯅꯤ ꯂꯩꯁꯥꯕꯤ ꯃꯣꯏꯅ ꯌꯨ ꯊꯣꯡꯖꯤꯜꯂꯦ ꯑꯗꯨꯒ ꯅꯨꯄꯥ ꯅꯍꯥ ꯀꯣꯏꯆꯪ ꯆꯪꯍꯟꯗꯅ ꯃꯣꯏꯅ ꯇꯧꯔꯤꯕꯁꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯕꯨ ꯎꯁꯤꯠꯇꯕꯅꯤ ꯁꯤꯖꯅ ꯀꯥꯟꯅꯗꯦ ꯃꯣꯏꯁꯦ ꯈꯨꯜ ꯂꯩꯀꯥꯏ ꯃꯤ ꯈꯣꯝꯂꯒ ꯋꯥꯔꯍꯧꯕꯅ ꯆꯨꯝꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯂꯣꯏꯅ ꯂꯝꯗꯝꯅꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯅ ꯃꯧ ꯅꯍꯥ ꯑꯅꯤ ꯑꯍꯨꯝꯗꯨꯅ ꯃꯤ ꯀꯣꯏꯈꯣꯝ ꯈꯣꯝꯂꯝꯃꯤ ꯁꯣꯝꯗꯅ ꯀꯩꯁꯨ ꯈꯪꯖꯗꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗꯤ ꯇꯣꯝꯄꯣꯛꯀ ꯊꯅꯟꯒ ꯂꯥꯛꯄ ꯎꯕꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯑꯁꯪꯕꯤꯅ ꯑꯁ ꯏꯆꯦ ꯑꯁꯤ ꯑꯅꯤꯁꯦ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯂꯩꯅꯝꯕꯤꯅ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯒ ꯂꯣꯠꯍꯧꯔꯁꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯀꯥꯔꯟ ꯑꯃꯨꯛ ꯇꯥꯔꯛꯑꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯗ ꯊꯥꯅꯤꯜ ꯍꯣꯏꯅ ꯆꯪꯂꯛꯄꯅ ꯍꯥꯟꯗꯨꯅ ꯊꯥꯅꯤꯜꯅ ꯀꯩꯅꯣ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯑꯩꯈꯣꯏ ꯎꯔꯒ ꯂꯣꯠꯇꯧꯒꯤ ꯇꯧꯏꯗꯨꯅ ꯑꯩꯈꯣꯏ ꯅꯣꯏꯗ ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ ꯂꯩꯅꯝꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯦ ꯇꯥ ꯊꯥꯅꯤꯜ ꯂꯥꯛꯄꯤꯔꯤ ꯍꯣꯏ ꯑꯗꯣ ꯈꯨꯔꯥꯟꯗꯤ ꯂꯩꯇ꯭ꯔꯣ ꯂꯩꯇꯦ ꯄꯥꯕꯗꯤ ꯑꯋꯥꯡꯒꯤ ꯌꯨ ꯌꯣꯟꯐꯝꯗ ꯌꯨ ꯊꯛꯂꯝꯅꯤ ꯑꯁ ꯑꯉꯛꯄꯅꯤꯀꯣ ꯏꯟꯗꯣꯅ ꯌꯨ ꯊꯣꯡꯂꯒ ꯈꯨꯔꯥꯟꯅ ꯃꯤꯒꯤꯗ ꯌꯨ ꯊꯛꯄ ꯆꯠꯂꯤꯕꯁꯤꯕꯣ ꯑꯁꯪꯕꯤꯅ ꯍꯣꯅꯦ ꯑꯩꯈꯣꯏꯗ ꯊꯛꯂꯕꯗꯤ ꯃꯥꯅ ꯊꯛꯅꯤꯡꯕ ꯆꯥꯡꯗꯣ ꯊꯛꯄ ꯌꯥꯏꯗꯅ ꯃꯤꯒꯤꯗ ꯊꯛꯂꯕꯗꯤ ꯁꯦꯜ ꯌꯥꯎꯗ꯭ꯔꯕꯗꯤ ꯄꯤꯊꯛꯇ꯭ꯔꯦꯗꯅ ꯑꯗꯨꯒꯤꯅꯤ ꯌꯥꯏꯅꯦ ꯑꯗꯨꯁꯨ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯔꯤꯗ ꯅꯣꯛꯃꯤꯟꯅꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯈꯨꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯍꯜ ꯑꯉꯥꯡ ꯈꯛꯇ ꯍꯦꯛꯇ ꯌꯨꯝꯗ ꯍꯨꯞꯆꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯤꯀꯨꯞꯇꯨꯃꯛꯇꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯀꯩꯅꯥ ꯀꯠꯀꯗꯕꯅꯤ ꯍꯥꯏꯅ ꯂꯥꯎ ꯈꯣꯡꯅꯔꯛꯂꯝꯃꯤ ꯃꯌꯥꯝ ꯂꯥꯡꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯇꯥꯃꯨꯕꯤꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯗꯨꯝꯅ ꯇꯧꯕꯤꯗꯅꯕ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝ ꯃꯩ ꯊꯥꯒꯅꯤ ꯍꯥꯏꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇ ꯅꯝꯗꯅ ꯃꯆꯥ ꯅꯤꯉꯣꯜ ꯑꯅꯤ ꯑꯗꯣ ꯃꯐꯝꯗꯨꯃꯛꯇꯗ ꯀꯩꯅꯥ ꯀꯠꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯇꯥꯃꯨꯕꯤ ꯅꯤꯡꯕ ꯀꯥꯏꯅ ꯍꯤꯛꯅ ꯀꯞꯆꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯛꯄꯁꯨ ꯉꯥꯎꯔꯤ ꯍꯥꯏꯔꯪ ꯆꯪꯂꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯏꯉꯛꯅ ꯀꯩꯅꯣ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯁꯤꯅ ꯇꯥꯃꯨꯕꯤꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯄꯥꯟꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯦ ꯌꯨꯝꯁꯤꯗ ꯅꯨꯄꯥ ꯄꯨꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯅ ꯄꯨꯁꯤꯜꯂꯛꯄ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯆꯥꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯃꯤꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯎꯔꯒ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯑꯩꯅ ꯁꯤꯖꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯇꯥꯃꯨꯕꯤ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯊꯣꯛꯄꯅ ꯈꯥꯝꯗꯨꯅ ꯃꯥ ꯂꯥꯜꯂꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯌꯨ ꯊꯛꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯆꯥ ꯅꯤꯉꯣꯜ ꯑꯅꯤ ꯑꯗꯨꯗꯤ ꯒꯨꯟꯗꯥ ꯑꯅꯤ ꯑꯗꯨꯗ ꯅꯝꯗꯅ ꯑꯗꯨꯃꯛ ꯀꯩꯅꯥ ꯀꯠꯈꯤꯔꯝꯃꯤ